Kuki Militantsingna Nongmei Kapsillakpadagi Handuna Kappada Kuki Militant ahumlom Shire Haina Thajanari Pawasi Kangleipaki Maida Pausiadagi Lokhotsavanei Ngahan ahing Nongyai Pung amaga minute ni fuga mangarom taba matamda Bisnupur District Moirang Esigi Manungchana Laiba Trong Laubi Awang Leikaigi Maning Thangba Saruktagi Chatlaga Laiba Geljang Haidiba Mapam Asidagi so Amuk kilometer anirom Changsilaga Churachandpur District Manungchana Laiba Gelmong Haidiba Mapam Asida Akanba Mongda Nongmei Kapna Kre Nongmei Kapna Baduda Kuki Militant ahumlom hena siram lagani haina thajanari Pausi asina fangba paugi matungina de Geljang Haidiba Mapam Asiga Naknana Laiba Manipur Boarding English School Haidiba Kuki Singna Run Tauba Haujikti Mai Thadokraba School Asidagi Khara Changsinba Mapamdagi Kuki Militantsingna Nongmei round kaya kaptuna amade Bom Pokai Handuna attack Satharakivani Haire Kuki Militantsingna Satharakiba Akanba attack aduda Sakhangdaba Khulai Paiba Khutpu amana Handuna Nongmei Kapsinke Sakhangdaba Khulai Paiba Khutpu aduna Akiba Laitana Kuki Militantsingna Laidiba Mapamadomda Haina Singna Thomjinduna Mapamaduda Saramba Bunker Anisu Thugaiduna Manganke Haidiba Mapamaduda Nathuptumna Laidaba Matungda Amugana Kuki Militantsingna Aduga Nongmei Kapna Bagi Thogdok Thoke Maduda Kuki Militant ahumdagi hena siramgani haina thajabada natanda Kaya amasu aswakapan nanglamlagani haire Nongmei Kapna badu pung aniga minute kuntrarom phauba chatharaba matungda Kuki Militantsingna adu mafam adudagi handoktuna siankhi haire Pawasina hai drone thagatuna yengba matamda Kuki Militantsingna asi ana yaure haibadu khangba ngamkhibane Ahanba oina ngahan ahing pung amaga minute nifuga mangarom taba matamda Kuki Militantsingna Nongmei Kapsillakpadagi Geljang Haidiba mafam aduda CRPF ki company anisu lairibane Nongmei Kapamadi bom anirom Kapsillakpagi makholadu CRPF singsu taba ngamkhe adubu CRPF laifam adudagi khara lapa mafam oibana CRPF singna khuthanba laikhide amade makhoigi kemdasu Nongmei Kapsillakhiba laite chumna Nongmei Kapamadi bom pokhaibagi makhol tabatani haire Akanba nong taraba yai pawasi kangla pau pausedagi lokhotsavanei IMDगी report amana hai lakadoriba numit kharani asida Manipur yauna awang nongpoki state tarukta akhakaraw yauna akanba nong taraba yai state singadudi Manipur, Assam, Meghalaya, Nagaland, Mizoram amadi Tripura ne Chatliba chayol asida Bay of Bengal gi kha nongpok thangba maikaida low pressure area sing lakani haina singnare masina humthakiduna Central Bay of Bengal da lakliba irai numita depression lakpa yai Report asina hairiba Northeast State taruk asida akhakaraw yawba nongga loinana pungda kilometer kuntradagi nifu phauba yangba nungsit sitlaba yai haina su makha tare Laibak sigi oina driving license lobada chanagadaba anauba kanglon ama laukthokre pawasi paujel pausedagi lokhotsavanei Laibak sigi oina gari gi driving license lobada chanagadaba anauba kanglon ama ngarang Ministry of Road Transport and Highways na laukthokre Regional Transport Office ki mahutta miyamna private Driving Center sing the driving test sathaba yaraga nei hairiba no bakanglon asi lakliba June amadagi chanaba su hauraga nei loinana lanai driving training center sing the driving license issue tawon basu ministry na authorized tawraga nei nauna chanaga doriba niyam asigi makhada hena kansinba car emission regulation chana handuna lainga ki matam koiraba gari lak mapan lom sizina handabaga loinana pollution gi chang hanthana na ba pandam su thamle Ministry of Road Transport and Highways na ngarang laukthokki ba warol aduda apiba speed ki chang hena gari thoramba singdagi lauba fine lupa lising ama amade lising ani adude thoina ahongba leiroi aduga sahi sudri bangang singna gari thoramba thengnarabade fine oina lupa lising kun manga laugani amade gari adugi asengba mapu adugi registration card kakthatpa loina na asiguma sahi sudriba Miyoy adu masagi chahi kun manga sudriba phauba driving license piroi haina su ministry na makata na khangalakle